ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯏꯔꯥꯜꯗꯨꯒꯤ ꯆꯩꯊꯦꯡ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯨꯅꯤꯇꯥꯅ: ꯅꯪꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯏꯃꯥꯗꯤ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅ ꯅꯪꯒꯤ ꯏꯃꯥ ꯃꯐꯝꯁꯤꯗ ꯂꯩ ꯈꯪꯂꯕꯗꯤ ꯅꯪꯕꯨ ꯂꯣꯏꯅꯅꯤꯡꯉꯣꯏ꯫ ꯅꯪ ꯇꯣꯏꯅ ꯂꯥꯛꯀꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯗꯤ ꯆꯥꯔꯨꯔꯅꯨꯗꯅ꯫ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯤꯗꯨꯁꯨ ꯏꯃꯥ ꯅꯪꯅ ꯂꯩꯍꯟꯕꯅꯦ꯫ ꯏꯀꯥꯏꯗ꯭ꯔꯣ? ꯅꯨꯄꯤꯅꯕꯣ ꯍꯟꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯍꯟꯕ ꯌꯥꯔꯦ꯫ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯆꯥꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯥꯔꯔꯣꯏ ꯈꯜꯂꯒ ꯆꯥꯗꯕ ꯉꯝꯂꯝꯂꯕꯗꯤ ꯑꯩꯅ ꯏꯆꯥꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯔꯝꯂꯣꯏ꯫ ꯅꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯍꯜꯂꯝꯒꯅꯤ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯈꯤ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯗꯨꯃꯛꯅ ꯏꯔꯥꯜ ꯑꯣꯏꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯀꯣꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨꯁꯨ ꯆꯤꯡꯊꯕꯤꯔꯦ꯫ ꯌꯥꯏꯐꯕ ꯁꯥꯎꯔꯝꯕꯗꯒꯤ ꯇꯞꯊꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯅꯪꯅ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕ ꯃꯤꯀꯨꯞꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯃ ꯑꯣꯏꯔꯗ꯭ꯔꯣ ꯏꯃꯥ? ꯁꯨꯅꯤꯇꯥ ꯀꯞꯄꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯈꯤ꯫ ꯌꯥꯏꯐꯕꯁꯨ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯃꯆꯤꯟ ꯄꯦꯟꯅ ꯉꯥꯡꯖꯩ꯫ ꯁꯨꯅꯤꯇꯥꯗꯤ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯉꯥꯡꯕ ꯇꯥꯕ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯆꯥꯔꯤꯕ ꯀꯥꯞꯂꯤꯕꯗꯨꯗꯤ ꯏꯀꯥꯏꯕꯗꯨꯅ ꯅꯥꯊꯩꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯌꯥꯏꯐꯕꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯁꯨ ꯐꯪꯂꯦ꯫ ꯃꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯀꯌꯥꯗꯣ ꯃꯪꯐꯥꯎꯅꯍꯜꯂꯒꯦ ꯈꯜꯂꯦ꯫ ꯃꯆꯥꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯏꯐꯕ ꯇꯨꯝꯗ꯭ꯔꯤ, ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯗꯨꯅ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯂꯩ꯫ ꯃꯅꯤꯗꯤ ꯊꯦꯡꯕꯅꯦ ꯇꯨꯝꯂꯝꯂꯅꯤ ꯈꯜꯂꯤ, ꯑꯗꯨꯅ ꯊꯥꯖꯅ ꯉꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯈꯤꯗꯦ꯫ ꯊꯥꯖꯅ: ꯊꯥꯔꯁꯤꯅꯦ, ꯅꯪꯅ ꯇꯝꯍꯟꯅꯤꯡꯉꯤꯕ ꯃꯐꯝꯗꯨꯗ꯫ ꯃꯗꯨꯒꯤ ꯁꯦꯜ ꯄꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯒꯨꯂꯤ ꯆꯥꯕꯤꯗꯨꯒꯤ ꯁꯦꯜꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ꯫ ꯏꯆꯥꯅꯦ, ꯁꯦꯝꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯗꯤ ꯃꯔꯣꯜ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯄꯥꯟ ꯂꯝꯗ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯊꯝꯗꯨꯅ ꯍꯣꯠꯅꯍꯜꯂꯤꯗꯅ꯫ ꯑꯗꯨꯗꯤꯅꯦ ꯏꯆꯥꯅꯦ ꯏꯆꯥ, ꯁꯦꯝꯐꯝ ꯊꯣꯛꯄ꯫ ꯅꯪꯅ ꯁꯦꯝꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯁꯦꯝꯒꯅꯤ꯫ ꯌꯥꯏꯐꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯕ ꯇꯥꯕ꯫ ꯑꯣ, ꯁꯨꯅꯤꯇꯥꯁꯨ ꯅꯪꯒꯤ ꯅꯆꯥ ꯇꯥꯔꯦꯅꯦ꯫ ꯃꯥꯅ ꯏꯆꯥꯒꯤ ꯃꯃꯥ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥ? ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ꯫ ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ, ꯁꯨꯅꯤꯇꯥꯔꯥ ꯑꯩꯔꯥ ꯅꯪꯅ ꯂꯧꯔꯤꯁꯦ? ꯁꯨꯅꯤꯇꯥꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯤꯕ꯫ ꯃꯁꯤꯗ ꯅꯪꯅ ꯃꯥꯒ ꯆꯥꯡꯗꯝꯅꯗꯨꯅ ꯉꯥꯡꯐꯝ ꯊꯣꯛꯇꯦ꯫ ꯌꯥꯔꯦ, ꯑꯩ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯅꯤꯇꯥ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯂꯧꯕꯤꯌꯨ꯫ ꯂꯣꯟꯅꯕꯤꯒꯨꯝ ꯂꯩꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯦ꯫ ꯃꯁꯤꯗ ꯅꯪꯅ ꯂꯣꯟꯅꯕꯅꯤ ꯈꯜꯂꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ, ꯑꯩꯅ ꯊꯤꯡꯗꯧꯕ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯨꯅꯤꯇꯥꯒꯤ ꯃꯃꯤꯡ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯅꯪꯅ ꯋꯥ ꯈꯨꯗꯤꯡꯒꯤ ꯃꯃꯥ ꯃꯆꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯀꯅꯨ꯫ ꯑꯍꯤꯡꯁꯦ ꯊꯦꯡꯂꯕꯅꯤ, ꯇꯨꯝꯃꯣ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯇꯨꯝꯅꯤꯡꯗ꯭ꯔꯒꯅꯅꯦ ꯃꯄꯥꯟꯗ ꯅꯊꯟꯇ ꯉꯥꯡꯂꯨꯔꯣ꯫ ꯑꯩ ꯇꯨꯝꯃꯒꯦ, ꯑꯩ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ꯫ ꯏꯄꯨꯝ ꯊꯤꯠꯀꯩ ꯁꯨꯔꯒ ꯃꯤꯅ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯉꯥꯡꯂꯅꯨ ꯀꯥꯏꯅ ꯍꯥꯏꯅꯦ? ꯉꯥꯡꯒꯅꯤ꯫ ꯃꯃꯥꯏ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ, ꯗꯥꯏꯔꯦꯛ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔ ꯐꯥꯎꯕ ꯆꯠꯈꯤꯗꯦꯅꯦ꯫ ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯅꯤ꯫ ꯏꯆꯥꯁꯤꯡꯗꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯦ ꯄꯥꯟꯗꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯃꯄꯨꯗ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯌꯥꯏꯐꯕ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯃꯆꯥꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯂꯕꯁꯨ, ꯂꯥꯏꯔꯤꯛꯇꯨꯗ ꯌꯦꯡꯕ ꯃꯥꯜꯂꯕꯁꯨ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯤꯅ ꯊꯥꯖ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯦꯛ ꯐꯨꯔꯨꯕꯗꯒꯤ ꯊꯥꯖ ꯍꯦꯟꯅ ꯑꯊꯤꯕ ꯋꯥꯍꯩꯗ ꯂꯧꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯩ꯫ ꯑꯗꯨꯗꯒꯤ ꯊꯥꯖꯁꯨ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯊꯣꯛꯈ꯭ꯔꯁꯤꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯗꯤ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡꯗꯣ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ꯫
ꯑꯌꯨꯛꯅꯤ ꯃꯌꯥꯝ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯌꯥꯏꯐꯕ ꯕꯦꯒꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯤ ꯃꯗꯨ ꯎꯕꯗ "ꯀꯗꯥꯏꯗꯅꯣ ꯕꯦꯒꯇꯨꯒ?" "ꯑꯩ ꯆꯠꯂꯒꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯨ ꯌꯥꯏꯐꯕ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯅ ꯍꯪꯂꯛꯈꯤ, "ꯑꯌꯨꯛꯁꯤꯗ ꯅꯐꯤꯒ ꯅꯥꯟꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ?" "ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ." "ꯅꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯅꯪꯕꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ." ꯊꯥꯖ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯕꯗꯨ ꯇꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯅꯤꯄꯨꯔꯗ ꯇꯝꯂꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯄꯥꯟ ꯂꯝꯗꯕꯨ ꯇꯝꯂꯕꯗꯤ ꯍꯦꯛꯇ ꯍꯩꯗꯧꯕ ꯃꯥꯜꯂꯦ꯫ ꯀꯟꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯂꯒ ꯂꯣꯏꯔꯦꯗ." "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯝꯂꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯀꯨꯏꯔꯦ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ ꯈꯜꯂꯦ." ꯃꯅꯤꯅ ꯑꯃꯨꯛ, "ꯅꯪꯅ ꯌꯨꯝ ꯌꯦꯡꯁꯤꯟꯅꯤꯡꯕꯗꯣ ꯇꯣꯏꯅ ꯆꯠꯇꯨꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯨ꯫ ꯌꯨꯝꯁꯤꯗꯗꯤ ꯂꯩꯌꯨ꯫ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯕꯕꯥꯅ ꯄꯥꯝꯂꯤꯕ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯅꯕ ꯍꯣꯠꯅꯖꯒꯦ ꯏꯔꯝꯗꯝꯁꯤꯗ ꯇꯝꯗꯨꯅ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯤꯔꯅꯨ꯫ ꯅꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯁꯨ ꯊꯧꯗꯥꯡ ꯌꯥꯎꯍꯟꯕꯤꯌꯨ." ꯌꯥꯏꯐꯕꯒꯤ ꯋꯥꯍꯩꯅ ꯃꯅꯤꯅ ꯃꯈꯥ ꯇꯥꯔꯛꯀꯗꯕ ꯄꯨꯝꯕ ꯄꯜ ꯑꯣꯏꯗꯨꯅ ꯊꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯅ, "ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯕꯗꯒꯤ ꯅꯨꯡꯁꯤꯅꯕ ꯃꯥꯡꯈꯤꯗꯧ ꯑꯣꯏꯔꯗꯤ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯡꯁꯤ ꯃꯔꯤ ꯆꯠꯅꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯄꯥꯒꯤꯗꯤ ꯏꯆꯥꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯅ ꯑꯋꯥꯕ ꯑꯣꯏꯔꯕ꯭ꯔꯣ?" "ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯔꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ ꯈꯜꯂꯦ." ꯃꯆꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯃꯅꯤꯁꯨ ꯃꯆꯥꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯅ, "ꯅꯪꯅ ꯆꯠꯅꯤꯡꯂꯤꯕꯗꯣ ꯏꯄꯥ ꯊꯤꯟꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯊꯟꯇ ꯆꯠꯂꯒꯦ, ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣ." ꯌꯥꯏꯐꯕ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤ ꯃꯆꯥꯅ ಮಿꯠꯌꯦꯡꯒꯤ ꯄꯣꯏꯔꯩ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯎꯕꯗ ꯃꯅꯤꯅ ꯁꯥꯎꯔꯛꯀꯗꯕꯗꯨ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯃꯅꯤꯒꯤ ꯊꯃꯣꯏ ꯋꯥꯈꯜꯗꯗꯤ ꯌꯥꯏꯐꯕꯕꯨ ꯂꯥꯞꯅ ꯊꯝꯗ꯭ꯔꯤ꯫ ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯌꯥꯏꯐꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯅꯤ ꯌꯥꯏꯐꯕ ꯎꯅꯕ ꯂꯥꯛꯏ꯫ ꯌꯨꯝꯗꯣ ꯁꯣꯜꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯇꯨꯡꯗꯒꯤ ꯌꯥꯏꯐꯕꯅ ꯀꯧꯔꯛꯏ, "ꯕꯕꯥ." "ꯑꯦ, ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯅꯦ꯫ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯅꯣ?" "ꯄꯨꯟꯁꯤ ꯆꯨꯞꯄ." "ꯅꯪꯒꯤ ꯀꯔꯝꯕ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯋꯥꯔꯦꯞꯁꯤꯕꯨ ꯂꯧꯔꯤꯁꯦ?" "ꯕꯕꯥ, ꯏꯃꯥꯒ ꯕꯕꯥꯒ ꯂꯣꯏꯅꯈ꯭ꯔꯕ ꯃꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯗꯨꯗ ꯂꯩꯕꯅ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯆꯨꯈꯠꯄꯒꯨꯝ ꯊꯣꯛꯂꯦ." "ꯊꯥꯖꯅ ꯍꯥꯏꯕꯗꯨꯒꯤꯔꯥ? ꯃꯥꯗꯤ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ, ꯃꯕꯨꯛꯇꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯅꯪꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯥꯗ ꯊꯥꯕ ꯆꯠꯅꯕꯒꯤꯅꯤ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯐꯣꯔꯝ ꯈꯔ ꯑꯣꯟꯂꯥꯏꯟꯗ ꯐꯤꯜ ꯑꯞ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯂꯦ꯫ ꯑꯦꯛꯖꯥꯝꯗꯣ ꯅꯪꯍꯧꯔꯣꯏ, ꯆꯠꯅꯕ ꯇꯧꯕꯅ ꯐꯒꯅꯤ." "ꯕꯕꯥ, ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯩ ꯗꯦꯝꯗ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦꯅ ꯆꯠꯂꯨꯕꯅꯦ, ꯐꯣꯔꯝꯁꯨ ꯂꯧꯔꯛꯂꯦ." "ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ?" "ꯋꯥꯔꯧꯗꯦ꯫ ꯕꯕꯥ, ꯁꯤꯗ ꯐꯝꯕꯤꯔꯝꯃꯣ꯫ ꯑꯩ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯔꯝꯕ ꯀꯥꯎꯔꯝꯂꯦ." ꯃꯅꯤ ꯀꯔꯤꯕꯨ ꯑꯣꯏꯔꯒꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯧꯏ꯫ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠꯇ ꯆꯦ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯐꯕꯅ, "ꯕꯕꯥ, ꯁꯦ." ꯃꯅꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯂꯧꯕꯗꯤ ꯂꯧꯗꯦ꯫ ꯃꯅꯤꯅ, "ꯀꯔꯤꯅꯣ ꯑꯗꯨꯅ?" "ꯕꯕꯥꯅ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯕ ꯆꯦꯗꯨꯅꯤ, ꯑꯗꯨꯒ ꯁꯤꯅ ꯄꯥꯁꯕꯨꯛ ꯑꯃꯗꯤ ꯑꯦꯇꯦꯝ ꯀꯥꯔꯗꯅꯤ꯫ ꯅꯪꯒꯤꯅ ꯍꯥꯏꯅ ꯄꯤꯈ꯭ꯔꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯅꯤꯌꯦ꯫ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯒꯦꯁꯨ ꯈꯜꯂꯦ꯫ ꯃꯇꯝ ꯌꯦꯡꯂꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗꯁꯨ ꯄꯨꯒꯦ ꯈꯜꯂꯤ꯫
ꯕꯕꯥꯒꯤ ꯃꯇꯦꯡ ꯁꯨꯝ ꯂꯧꯗꯨꯅ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯒꯤ ꯑꯉꯥꯡ ꯁꯦꯝꯕꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯄ ꯄꯥꯝꯗꯦ꯫ ꯏꯃꯥꯒꯤ ꯕꯕꯥꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯨꯟꯕꯤꯕꯗꯨꯁꯨ ꯑꯩꯅ ꯍꯨꯟꯕ ꯉꯝꯂꯅꯤ꯫ ꯃꯇꯨꯡꯗ ꯕꯕꯥ ꯋꯥꯍꯜꯂꯔꯣꯏ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯕꯨ ꯂꯃꯟꯅꯤ ꯈꯜꯂꯕ꯭ꯔꯣ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯄꯥ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯒꯦ ꯈꯜꯂꯕꯗꯤ ꯅꯈꯨꯠꯇꯨꯃꯛꯅ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯨ꯫ ꯃꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯒꯅꯨ ꯕꯕꯥ꯫ ꯕꯕꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯌꯥꯔꯦ, ꯂꯦꯞꯄꯨ ꯌꯥꯔꯦ꯫ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯑꯩ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯀꯤꯔꯨꯕꯅ ꯏꯆꯥꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯅꯤ꯫ ꯑꯩ ꯁꯃꯥꯖꯀꯤꯗꯃꯛ ꯍꯤꯡꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯕꯅꯦ꯫ ꯌꯥꯏꯐꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯤ ꯀꯌꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯌꯥꯏꯐꯕ ꯃꯅꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯅ ꯇꯠꯄ ꯉꯝꯗꯅ ꯀꯤꯈꯤꯕ ꯀꯤꯁꯤꯗꯨꯅ ꯌꯥꯏꯐꯕꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯌꯥꯏꯐꯕꯅ ꯄꯤꯔꯤꯕ ꯆꯦꯗꯣ ꯂꯧꯔꯝꯗꯅ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯨꯅꯤꯇꯥ ꯍꯦꯛ ꯎꯕꯒ ꯑꯄꯤꯛꯄ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝ ꯀꯞꯇꯨꯅ ꯄꯥꯎꯗꯝꯂꯛꯏ꯫ ꯃꯅꯤꯅ, ꯑꯩꯒꯤ ꯏꯔꯥꯜꯗꯨꯒꯤꯗꯟꯗꯤ ꯅꯆꯥꯗ ꯄꯤꯍꯜꯂꯤꯕ꯭ꯔꯥ? ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯅꯤ ꯍꯥꯏꯌꯨ? ꯀꯔꯤꯒꯤꯅꯣ ꯏꯕꯥꯅꯤꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯎꯍꯟꯗ꯭ꯔꯤꯕ? ꯑꯩꯅ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯧꯈꯤꯕ ꯑꯣꯏꯕꯅ ꯌꯥꯏꯐꯕ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥꯕꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃ ꯑꯣꯏꯍꯟꯅꯕ ꯑꯩꯅꯁꯨ ꯁꯤꯟꯈꯤꯗꯦ꯫ ꯅꯪ ꯅꯆꯥꯅ ꯏꯆꯦꯜ ꯑꯣꯏꯖꯈꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯑꯩꯅꯅꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯪꯅ ꯊꯦꯝꯂꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯨ꯫ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯤꯗꯨꯅ ꯌꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯇꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯑꯣ, ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕꯁꯦ ꯇꯥꯏꯕꯪ ꯖꯤꯕ ꯑꯃꯠꯇꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯠꯇꯒ, ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯩ ꯎꯅꯕ ꯂꯥꯛꯄꯁꯦ ꯏꯆꯥꯅ ꯄꯥꯝꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯁꯦꯜ ꯄꯤꯔꯛꯂꯅꯨ꯫ ꯏꯆꯥꯅ ꯍꯨꯜꯂꯛꯑꯒꯦ ꯍꯥꯏ, ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯪꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯏꯆꯥꯗ ꯇꯞꯅ ꯇꯞꯅ ꯁꯤꯡꯍꯜꯂꯛꯀꯦ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯅꯠꯇ꯭ꯔꯥ? ꯂꯧꯈ꯭ꯔꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯧꯔꯣ꯫ ꯑꯗꯨꯒ ꯇꯧꯕꯤꯃꯜ ꯑꯃꯗꯤ ꯂꯃꯟ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯋꯥꯈꯜꯗꯒꯤ ꯀꯥꯎꯈ꯭ꯔꯁꯅꯨ꯫ ꯑꯩꯕꯨ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯍꯟꯕꯤꯌꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯅ꯫ ꯃꯤꯅ ꯂꯥꯟꯅ ꯎꯈ꯭ꯔꯅꯤ, ꯄꯤꯗꯣ ꯑꯃꯨꯛꯇ ꯇꯩꯊꯣꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯁꯨꯅꯤꯇꯥ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯅ ꯂꯧꯁꯤꯟꯈꯤꯔꯣꯏ, ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯅꯤ ꯀꯞꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯊꯥꯖ ꯃꯅꯤ ꯎꯕꯗ ꯁꯥꯎꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯜꯂꯐꯥꯎ ꯃꯅꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯦ꯫ ꯊꯥꯖꯁꯨ ꯀꯧꯕ ꯀꯤꯕꯅ ꯋꯥ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩ꯫ ꯀꯧꯗꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯊꯥꯖꯅ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯅꯊꯟꯇ ꯂꯩꯅꯤꯡꯕ, ꯃꯤꯅ ꯆꯥꯒꯤꯅꯤ ꯄꯥꯈꯠꯄ ꯅꯪꯅ ꯑꯩꯕꯨ ꯆꯥꯅꯕ ꯀꯧꯔꯤꯕ? ꯋꯥꯍꯩꯗꯨ ꯍꯦꯃꯜꯂꯦ꯫ ꯑꯩꯅ ꯀꯅꯥꯕꯨ ꯄꯤꯖꯅꯤꯡꯗꯕ ꯌꯥꯎꯈ꯭ꯔꯒꯦ? ꯑꯗꯨꯒ ꯌꯨꯝꯁꯤꯗꯒꯤ ꯀꯅꯥꯁꯨ ꯇꯥꯟꯊꯣꯛꯈꯤꯗꯦꯅ꯫ ꯅꯁꯛꯇꯣ ꯎꯕꯗ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯅꯪ ꯎꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯉꯦ꯫ ꯏꯆꯥꯗꯨꯅ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯔꯐꯥꯎ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯉꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯈꯜꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯀꯌꯥꯗ ꯇꯣꯜꯂꯕ ꯖꯤꯕꯅꯣ ꯑꯩꯁꯦ꯫ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯖꯤꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯨ ꯄꯥꯟꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯥꯛꯀꯗꯕꯗꯣ ꯀꯩꯗꯧꯁꯤꯒꯦ ꯈꯟꯕꯅ ꯐꯠꯇ꯭ꯔꯣ? ꯇꯥꯅꯅꯕ ꯀꯔꯤ ꯂꯩꯔꯤꯒꯦ? ꯇꯨꯡꯗ ꯅꯊꯟꯗ ꯅꯨꯡꯉꯥꯏꯅꯕ ꯅꯪꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯔꯣ, ꯅꯆꯥ ꯁꯦꯝꯃꯨ, ꯌꯨꯝ ꯁꯦꯜ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯅꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯇꯨꯅ
ꯃꯃꯥꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ ꯃꯅꯤꯕꯨ ꯀꯧꯕ ꯉꯝꯗꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯒꯤ ꯋꯥꯈꯜꯗꯗꯤ ꯉꯁꯤ ꯁꯥꯎꯔꯕꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯁꯥꯎꯕ ꯐꯈꯤꯅꯤ ꯈꯜꯂꯨꯏ꯫ ꯃꯔꯝꯗꯤ ꯃꯅꯤꯅ ꯀꯨꯏꯅ ꯁꯥꯎꯕ ꯊꯥꯖꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯇꯞꯊꯒꯅꯤ ꯈꯪꯗꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯅꯤꯒꯤ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯊꯥꯖꯅ ꯄꯨꯡ 9 ꯇꯥꯔꯦ, ꯑꯣꯐꯤꯁ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯁꯪꯒꯣꯝꯁꯦ ꯀꯗꯥꯏꯗ ꯊꯝꯂꯝꯃꯨꯒꯦ? ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯦꯜꯂꯐꯥꯎ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯏꯪꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯗ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯏꯒꯦ? ꯊꯥꯖ ꯈꯨꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯅꯤ ꯈꯟꯗꯨꯅ ꯈꯨꯝꯂꯝꯗꯅ ꯁꯪꯒꯣꯝꯗꯣ ꯇꯦꯕꯜꯗ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯅ ꯁꯪꯒꯣꯝꯁꯦ ꯄꯨꯊꯣꯛꯀꯣ꯫ ꯊꯥꯖ ꯈꯨꯝꯗꯦ, ꯇꯥꯁꯤꯟꯅꯗꯕꯒꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯅꯤ ꯊꯥꯖꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯈ꯭ꯔꯦ꯫ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯣ ꯄꯥꯏꯔꯒ ꯂꯪꯉꯛꯏ꯫ ꯊꯥꯖꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯏ꯫ ꯊꯥꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯔꯕꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯆꯠꯈ꯭ꯔꯣ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯡꯒꯦ? ꯅꯪꯅ ꯆꯠꯇꯕꯒꯤꯅꯦ ꯏꯆꯥꯗꯨꯅ ꯃꯄꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯊꯥꯖ ꯃꯈꯥ ꯇꯥꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯀꯥꯏꯅꯔꯅꯤ ꯈꯪꯕꯗꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯀꯥꯏꯔꯕ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡꯗꯨ ꯈꯨꯝꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯅꯤ ꯃꯌꯨꯝꯗ ꯆꯥꯗ ꯊꯛꯇꯅ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯆꯥꯔꯨꯏ ꯊꯛꯂꯨꯏ, ꯑꯗꯨꯒ ꯍꯜꯂꯛꯄꯁꯨ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ꯫ ꯊꯥꯖꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯊꯕꯛ ꯃꯐꯝꯁꯨ ꯄꯨꯟꯗ꯭ꯔꯦ ꯃꯕꯥꯅꯤ꯫ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯃꯅꯤꯅ ꯀꯔꯤ ꯇꯧꯔꯤꯕ ꯊꯥꯖꯁꯨ ꯈꯪꯗ꯭ꯔꯤ꯫ ꯊꯥꯖ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯟ ꯊꯨꯝ ꯀꯜꯂꯛꯄ ꯐꯥꯎꯗ꯭ꯔꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯂꯛꯂꯦ꯫ ꯑꯍꯥꯎꯕ ꯁꯥ ꯉꯥ ꯆꯥꯔꯕꯁꯨ ꯊꯥꯖ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯊꯥꯖ ꯑꯣꯐꯤꯁꯇ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯨꯝ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯥꯏꯐꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯌꯨꯝꯗꯨ ꯎꯕꯗ ꯊꯥꯖ ꯄꯨꯛꯅꯤꯡ ꯅꯧꯊꯈꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯊꯟꯇ ꯆꯤꯛꯂꯕ ꯃꯐꯝꯗꯨꯗ ꯂꯩꯔꯕꯁꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯔꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯥꯏꯐꯕꯕꯨ ꯀꯧꯈꯤ꯫ ꯃꯥꯗꯤ ꯁꯣ ꯂꯣꯜꯂꯤꯕꯗꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯂꯥꯎꯔꯛꯏ, ꯌꯥꯏꯐꯕꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯦ꯫ ꯑꯣ, ꯀꯔꯝꯕ ꯀꯣꯂꯦꯖꯇ? ꯗꯦꯝ ꯑꯥꯔꯠꯁꯇ꯫ ꯊꯥꯖ ꯊꯤꯟꯊꯔꯝꯗꯅ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯂꯦ꯫ ꯗꯥꯏꯔꯦꯛ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯥꯏꯐꯕ ꯎꯅꯖꯒꯦ ꯍꯥꯏꯖꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗꯨꯅ ꯌꯥꯏꯐꯕꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯊꯣꯛꯂꯨꯔꯦ꯫ ꯌꯥꯏꯐꯕ ꯊꯥꯖ ꯎꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯊꯥꯖꯅ ꯅꯪ ꯎꯅꯒꯦꯅ ꯏꯃꯥ ꯂꯥꯛꯂꯤꯅꯦ꯫ ꯀꯔꯤ ꯂꯩꯒꯦ? ꯅꯪ ꯕꯕꯥꯗꯣ ꯅꯪꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯉꯥꯎꯕꯒꯨꯝ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯗꯨꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯁꯦ, ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯪ ꯕꯕꯥꯒꯤ ꯈꯜꯂꯒ꯫ ꯑꯩ ꯀꯣꯂꯦꯖ ꯆꯠꯈꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ? ꯑꯩ ꯌꯨꯝꯗꯨꯗ ꯆꯠꯂꯨꯔꯦ꯫ ꯂꯥꯏꯕꯛ ꯐꯗꯅ ꯌꯨꯝꯗꯨꯁꯨ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯅꯦ꯫ ꯌꯨꯝꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯪ ꯀꯣꯂꯦꯖ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯦ꯫ ꯃꯇꯨꯡꯗꯗꯤ ꯂꯥꯛꯄꯤꯒꯅꯨ, ꯋꯥꯅꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯀꯅꯥꯁꯨ ꯋꯥꯍꯟꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯣꯏꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯅ ꯁꯥꯎꯔꯤꯕ ꯋꯥꯔꯧꯔꯤꯕꯗꯨ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯅꯃꯥ ꯅꯄꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯔꯒ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯁꯤ꯫ ꯄꯨꯟꯁꯤ ꯑꯃ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯃꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯑꯃ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯃꯔꯥꯜ ꯑꯣꯏꯍꯟꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯤ, ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯤ꯫ ꯌꯥꯏꯐꯕ, ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯏꯃꯥ ꯈꯪꯏ꯫ ꯑꯩꯅ ꯏꯪꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯃꯕꯨ ꯊꯨꯒꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯉꯥꯛꯅꯔꯒ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯁꯦꯝꯕꯗ ꯅꯪꯒꯤꯁꯨ ꯊꯧꯗꯥꯡ ꯆꯥꯎꯅ ꯌꯥꯎꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯍꯧꯈ꯭ꯔꯕ, ꯂꯣꯏꯈ꯭ꯔꯕ,
ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯗꯨꯅ ꯆꯨꯈꯠꯂꯝꯕ ꯃꯩꯔꯤꯗꯨꯅ ꯃꯩ ꯋꯥꯏꯕꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡꯂꯕ ꯄꯨꯟꯁꯤꯁꯤꯡꯗꯣ ꯀꯅꯥꯗ ꯁꯤꯟꯅꯒꯅꯤ? ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯒꯅꯤ? ꯃꯔꯥꯜ ꯑꯗꯨꯕꯨ ꯈꯪꯂꯕ, ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯥꯡꯂꯕ, ꯃꯤꯌꯥꯝꯒꯤ ꯇꯤꯟ ꯁꯤꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯤ꯫ ꯃꯁꯤꯔꯥ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯔꯝꯒꯗ꯭ꯔꯣ? ꯊꯥꯖ ꯌꯥꯏꯐꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗꯕꯅ ꯊꯧꯅꯥ ꯐꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯖꯔꯝꯕ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤ꯫ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯛꯁꯪ ꯉꯥꯡꯂꯛꯈꯤ꯫ ꯌꯥꯏꯐꯕꯅ ꯑꯩ ꯕꯕꯥꯕꯨ ꯅꯨꯡꯁꯤ, ꯃꯥꯒꯤ ꯂꯃꯟꯁꯨ ꯇꯣꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯃꯟ ꯑꯣꯏꯅ ꯂꯧꯏ, ꯃꯔꯝꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯩꯅꯤꯡꯗꯦ꯫ ꯅꯈꯣꯏꯅ ꯒꯨꯂꯤ ꯆꯥꯕꯤ, ꯅꯤꯁꯥ ꯆꯥꯕꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯆꯥ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯂꯦꯜꯂꯤ, ꯑꯗꯨꯒ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯗ ꯊꯧꯅꯥ ꯐꯅ ꯕꯕꯥ ꯀꯧꯕꯒꯤ ꯍꯛ ꯐꯥꯎꯕ ꯅꯪꯅ ꯃꯨꯜꯂꯤ꯫ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯒꯅꯨ꯫ ꯃꯐꯝꯁꯦ ꯕꯤꯒ꯭ꯌꯥꯟꯒꯤ ꯇꯨꯡꯅꯐꯝꯅꯤ, ꯈꯠꯅ ꯆꯩꯅꯐꯝ ꯅꯠꯇꯦ꯫ ꯌꯥꯏꯐꯕ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯏꯀꯥꯏꯕꯅ ꯈꯣꯡ ꯊꯥꯡꯕ ꯐꯥꯎ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯨꯅꯤꯇꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ, ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯏꯐꯕꯒ꯫ ꯍꯦꯟꯅ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯨꯅꯤꯇꯥꯅ ꯆꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯦ ꯈꯪꯂꯒ ꯅꯪꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯩ ꯈꯪꯅ ꯈꯪꯅ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯈꯤꯕꯅ ꯑꯩꯅ ꯀꯝꯗꯧꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ? ꯊꯥꯖ ꯆꯪꯖꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯏꯊꯤꯔꯕꯗ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯤ, ꯋꯥꯈꯜꯅ ꯂꯝꯃꯥꯛꯅꯔꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯊꯥꯖ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯃꯆꯥ ꯑꯅꯤꯗꯨ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯁꯨꯃꯥꯡꯗꯁꯨ ꯃꯅꯤꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤ꯫ ꯊꯥꯖ ꯃꯆꯥꯁꯤꯡꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯅ ꯀꯥ ꯌꯧꯔꯛꯄꯗ ꯃꯅꯤꯅ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯐꯨꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯅꯤꯁꯨ ꯊꯥꯖ ꯆꯪꯂꯛꯄꯗꯨ ꯎꯕꯗꯒꯤ ꯊꯥꯡꯒꯠꯂꯝꯕ ꯆꯩꯗꯨ ꯊꯥꯗꯔꯛꯏ꯫ ꯊꯥꯖꯅ "ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ?" ꯃꯅꯤ ꯌꯨ ꯉꯥꯎꯔꯒ ꯃꯁꯥꯒꯗꯣ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯂꯦꯡꯕꯤꯔꯛꯂꯕ꯭ꯔꯥ? ꯋꯥꯔꯛꯇꯕꯤꯒꯤ ꯃꯆꯥꯅꯤꯅ ꯂꯝ ꯍꯦꯜꯂꯤꯅꯦ, ꯑꯗꯨꯒꯤ ꯋꯥꯔꯛꯂꯝꯕꯅꯤ." ꯊꯥꯖ ꯁꯥꯎꯔꯒ "ꯅꯁꯥꯅ ꯅꯁꯥ ꯍꯥꯟꯅ ꯋꯥꯔꯛꯈꯨꯑꯣ, ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯉꯥꯡ ꯋꯥꯔꯛꯂꯤꯕꯅꯤꯅꯦ." ꯊꯥꯖꯒꯤ ꯋꯥꯕꯨ ꯇꯥꯁꯤꯟꯅꯗꯅ ꯃꯅꯤ ꯈꯨꯝꯂꯝꯗꯅ ꯀꯥꯗ ꯊꯦꯠꯂꯤꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯀꯥꯞꯄ ꯐꯣꯇꯣꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ "ꯀꯩꯅꯣ ꯑꯗꯨꯃꯨꯛ ꯂꯧꯊꯣꯔꯛꯂꯤꯗꯨꯕꯣ?" "ꯏꯆꯥ ꯌꯥꯎꯗ꯭ꯔꯕ ꯐꯣꯇꯣꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯣꯇꯣ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯃꯁꯤꯗ ꯊꯨꯒꯥꯏꯔ ꯐꯒꯗꯕꯅꯤ." ꯃꯅꯤꯅ ꯐꯣꯇꯣꯗꯣ ꯄꯥꯏꯔꯒ ꯂꯪꯈꯤ꯫ ꯊꯥꯖ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯐꯣꯇꯣꯗꯣ ꯂꯧꯈꯠꯇꯨꯅ ꯀꯞꯂꯛꯏ꯫ ꯃꯅꯤꯅ "ꯀꯞꯂꯤꯅꯤ ꯀꯥꯏꯅ, ꯍꯧꯗꯣꯡꯅ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯆꯥ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦ." "ꯑꯩꯅ ꯆꯠꯇꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤ ꯆꯪꯖꯐꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯏꯃꯥ ꯕꯕꯥ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ, ꯃꯧꯁꯤꯡꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯣ?" "ꯑꯉꯥꯡꯗꯨꯒꯤꯗꯤ ꯀꯅꯥ ꯂꯩ? ꯀꯅꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯒꯅꯤ? ꯅꯪꯅ ꯑꯉꯥꯡꯗꯨꯕꯨ ꯌꯨꯝꯁꯤꯗꯒꯤ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪ ꯉꯝꯕꯅꯤꯅ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄ ꯇꯥꯕ." ꯇꯣꯝꯕꯤ ꯗꯥꯏꯔꯤꯗ ꯂꯨꯞꯂꯤꯉꯩ ꯁꯨꯅꯤꯇꯥ ꯊꯣꯛꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯅ ꯀꯧꯔꯛꯄꯗ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯗꯥꯏꯔꯤꯗ ꯂꯣꯏꯁꯤꯟꯕꯁꯨ ꯅꯪꯗ ꯁꯨꯅꯤꯇꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯁꯨꯅꯤꯇꯥꯅ "ꯅꯪꯁꯨ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇꯨꯗ ꯇꯥꯎꯅꯕ ꯄꯥꯔꯨꯔꯤꯕ꯭ꯔꯥ?" ꯇꯣꯝꯕꯤ ꯌꯥꯝ ꯏꯀꯥꯏꯅ "ꯁꯨꯅꯤꯇꯥ, ꯅꯪ ꯋꯥꯔꯧꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯔꯤ ꯀꯅꯥꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯈꯪꯂꯤ, ꯁꯥꯎꯕꯗꯤ ꯐꯥꯎꯗꯦ꯫ ꯑꯩꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯆꯥ ꯌꯥꯏꯐꯕꯕꯨ ꯅꯪꯅ ꯅꯆꯥꯒꯨꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯊꯥꯖꯩ." ꯁꯨꯅꯤꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯇꯣꯝꯕꯤꯅ "ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ?" "ꯍꯪꯉꯣ."
ꯃꯅꯤꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ? ꯊꯥꯖꯅ ꯀꯝꯗꯧꯈ꯭ꯔꯒꯦ? ꯗꯥꯏꯔꯤꯗ ꯌꯥꯎꯔꯤꯗꯨꯗꯤ ꯄꯥꯗ꯭ꯔꯤꯕ꯭ꯔꯣ? ꯄꯥꯕꯨꯗꯤ ꯄꯥꯔꯤ, ꯑꯗ ꯂꯣꯏꯕꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯫ ꯑꯣ ꯇꯣꯝꯕꯤ, ꯌꯥꯝꯅ ꯐꯔꯝꯕ ꯃꯤꯁꯨ ꯊꯧꯗꯣꯛ ꯑꯃꯗ ꯑꯗꯨꯝ ꯃꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯌꯥꯏꯐꯕꯗ ꯌꯨꯝꯗꯨꯗ ꯂꯩꯔꯨꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯥꯡꯂꯤꯁꯦ ꯃꯄꯥꯅꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯄꯥꯅ ꯃꯥꯡꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥꯖꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯏꯐꯕꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯑꯗꯣ ꯃꯄꯥꯒ ꯌꯥꯏꯐꯕꯒꯗꯤ ꯎꯅꯗ꯭ꯔꯕꯣ? ꯎꯅꯩ꯫ ꯃꯅꯤꯅ ꯌꯨꯝꯗꯨꯗ ꯇꯣꯏꯅ ꯆꯠꯂꯦ꯫ ꯌꯥꯏꯐꯕꯅ ꯃꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯝꯆꯠꯇꯨꯕꯨ ꯁꯦꯝꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯍꯥꯡꯕ ꯃꯦꯟꯁꯤꯟꯕ ꯉꯝꯗꯕꯒꯨꯝ ꯉꯁꯤꯁꯨ꯫ ꯑꯗꯣ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯪꯒꯦꯅꯦ꯫ ꯍꯪꯒꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯪꯉꯨ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯔꯕꯥꯔ ꯄꯨꯜꯂꯝꯃꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯂꯩꯈꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯝꯃꯦ꯫ ꯑꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯇ꯭ꯔꯦ꯫ ꯃꯥꯗꯤ ꯆꯠꯈ꯭ꯔꯦꯗ, ꯊꯥ ꯈꯔ ꯂꯩꯔꯝꯂꯒ꯫ ꯃꯥꯗꯤ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕ꯭ꯔꯣ? ꯁꯤꯗꯒꯤꯗꯤ ꯐꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯈꯣꯏ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯃꯤꯁꯤꯡꯗꯣ ꯊꯦꯡꯅꯩ ꯍꯥꯏ꯫ ꯍꯩꯅꯈꯤꯕ, ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯏꯕꯅ ꯃꯌꯥꯝꯗꯣ ꯄꯨꯟꯕꯗ ꯅꯣꯡꯃꯈꯛ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯐꯨꯜꯗ ꯀꯥꯞꯁꯤꯜꯂꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯨꯏꯅ ꯂꯦꯞꯂꯨꯕꯒꯤ ꯍꯦꯟꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯅꯤꯡꯗꯨꯅ ꯒꯨꯂꯤ ꯑꯃꯨꯛ ꯆꯥꯁꯤꯟꯈꯤ꯫ ꯃꯗꯨꯅ ꯊꯋꯥꯏ ꯂꯧꯕ ꯑꯣꯏꯅ ꯊꯣꯛꯈꯤꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯩ꯫ ꯅꯪꯗꯤ ꯆꯠꯂꯨꯗ꯭ꯔꯕ꯭ꯔꯣ? ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯑꯃꯨꯛꯇ ꯆꯠꯂꯨꯗ꯭ꯔꯤꯕ꯭ꯔꯥ? ꯆꯠꯂꯨꯗ꯭ꯔꯦ꯫ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦꯗ꯫ ꯀꯅꯥ ꯌꯦꯡꯕꯕꯨ ꯆꯠꯂꯨꯅꯤ? ꯇꯣꯝꯕꯤ, ꯁꯨꯅꯤꯇꯥꯅ ꯊꯃꯣꯏ ꯁꯣꯟꯊꯔꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯅꯤꯗꯣ ꯂꯩ꯫ ꯇꯣꯝꯕꯤ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯅ, ꯊꯥꯖꯗꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯕ꯭ꯔꯣ? ꯂꯩꯇꯦ, ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯃꯅꯤꯗꯣ ꯅꯍꯥꯟ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯝꯃꯦ꯫ ꯃꯥꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯂꯥꯛꯍꯟꯅꯤꯡꯗꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯦ꯫ ꯁꯦ, ꯗꯥꯏꯔꯤꯁꯦ ꯄꯥꯏꯁꯤꯜꯂꯣ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯣ꯫ ꯏꯅꯕ ꯋꯥꯔꯤꯁꯨ ꯂꯣꯏꯔꯦ꯫ ꯍꯧꯈ꯭ꯔꯕ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯏꯆꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯅꯤꯡꯕꯅꯦ꯫ ꯑꯗꯨꯕꯨ ꯂꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯌꯥꯏꯐꯕꯗ ꯄꯤꯕꯤꯌꯨ꯫ ꯃꯤꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯄꯤꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯃꯜꯂꯕ ꯗꯥꯏꯔꯤꯁꯦ ꯅꯠꯇꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥ ꯀꯞꯄꯤ꯫ ꯇꯣꯝꯕꯤꯅ, ꯅꯁꯥꯒ ꯉꯝꯗꯕꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯁꯦ, ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯎꯒꯗꯧꯔꯒꯦ? ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯕ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯃꯥꯟꯅꯕꯒꯨꯝ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯅꯤꯡꯂꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯨꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯣꯡꯗꯥꯅꯤꯡꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯏꯆꯥ ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯌꯥꯔꯤꯁꯦ, ꯀꯞꯀꯅꯨ꯫ ꯃꯍꯥꯛꯄꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯃꯄꯥꯗꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯧꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤ꯫ ꯑꯉꯥꯡ ꯈꯔꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯔꯤ ꯍꯥꯏ꯫ ꯅꯪꯁꯨ ꯅꯁꯥꯗꯣ ꯈꯔ ꯐꯒꯠꯂꯛꯑꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯅꯤ꯫ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤꯗ꯫ ꯅꯤꯁꯥꯗ ꯂꯨꯞꯂꯕ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯩꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩꯔꯨꯔꯕꯗꯤ ꯏꯆꯥꯕꯨꯁꯨ ꯃꯤꯌꯥꯝꯅ HIV ꯅꯥꯕ ꯑꯣꯏꯅ ꯎꯕꯤꯈꯤꯅꯤ꯫ ꯃꯥꯕꯨ ꯍꯪꯒꯣꯏꯕꯤꯅꯤ꯫ ꯆꯝꯂꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯍꯟꯅꯤꯡꯗꯦ꯫ ꯌꯥꯏꯐꯕꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯗꯅꯤ ꯑꯩꯅ ꯏꯊꯟꯇ ꯁꯤꯈ꯭ꯔꯁꯤꯔꯥ ꯑꯃꯨꯛꯃꯨꯛ ꯈꯜꯂꯤꯕꯁꯦ꯫ ꯁꯨꯅꯤꯇꯥ, ꯋꯥꯈꯜꯗꯣ ꯐꯥꯗꯧ꯫ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯏꯊꯟꯇ ꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫